Committee on Protection of Meetei Victims, Moreh members in ngasi anishuba oina Chief Minister Nongthombam Biren ga unnakhre. Relief camp da leiriba inmate sing da Piriba Chana Thaknaba potlam sing adugi Mahut, shel Oina Pibinaba takshinkhre. Ngasi Nungthil Committee asige Chairman Leisangthem Inau Chana luchingduna Chief Minister ga unnakiba adugi matangda Leisangthem Inau Chana hai. Tha asigi amada miyamgi khongchet ama chatkraba matung ngarang ahanbo oina Chief Minister ga unaduna wari sanakhe ngarang sanakhiba adugi makha charakpa oina ngasi anishuba tangkaki oina tongan ba hiram kaya da wari sanakhe maduda mapalda mahai tamliba mahairoi sing amadi private amasung government ki school sing da mahai tamliba mahairoi singna thengnariba khudong chadaba kaya kokhanaba honaba Kemta leiriba inmate sing da Piriba Chana Thaknaba potlam sing adugi Mahut shel Oina Pibinaba su khanakhe Masigi mathakta IDP sing na sariba potlam sing ase yonaba akhanaba marketplace ama thamnaba athubada honaba amade inmate sing na lenga ki che chang loba natraga Kudyek lobagi mathau tarakpada kudong chadnaba nodal officer ama hapa yauna hiram kayada khanaduna thabak to onthoknaba Chief Minister na mari leinaba official sing da yathang pike ngasigi unaba atuda Thobal district ki DC Imphal East district ki DC STO ADC Health amasung Social Welfare Department ki official sing amade District Police ki SP singchu saruk yaki haina mangna makha chana phongdokhe IDPS sing sina Hojik masana sariba posak singjin nataba atay atopa dukan gumba atay tokjaningba mayam amasu haiba singsigi marketplace ama haitare ju masana puthokchariba pochai amadi tungan ba karbar gi mafam jingdagi ti uba pochai singje yonba yananabagi marketplace ama piu haiba masokena thamjabasida masi masu athubuda government na ngasi hengda madugi mafam area duma DC ga tanara kanda laptokchara gi haiba wafam amasu thambire loinana ekoigi it may singsina birth certificate khangde ekoi tungan ba government gi signing officer ma tobina ba leite basigi koina tungan ba relief camp da mapungoina wangjingi lam adi akam part ki akoi ba mayam jingsigi nodal officer ma happy haibeja ba adumasu athubuda adumasu thabak to onthok na ba thambire haitare